पैसा हो ना चौदह माने ना गोविंदा चलो चलो ꯑꯩꯈꯣꯏꯒꯤ ꯏꯃꯥꯡ ꯅꯨꯄꯥꯔꯥ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯀꯩꯁꯨ ꯊꯣꯏ ꯃꯌꯥꯝ ꯁꯨꯝ ꯀꯜꯂꯤ ꯈꯟꯅ ꯈꯜꯂꯨ ꯃꯈꯣꯡ ꯅꯨꯡꯁꯤꯠꯅ ꯃꯨꯠꯇꯅꯕ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯦ ꯑꯣꯏꯅ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯊꯧꯕ ꯎꯕꯗ ꯑꯃꯨꯛ ꯀꯣꯏꯗꯧꯅꯤ उइये ꯁꯨꯃꯥꯏꯅ ꯂꯣꯡꯅꯅꯤꯕ ꯀꯥꯎꯒꯅꯤ ꯈꯨꯃꯟꯁꯦ ꯆꯥ ꯊꯂꯛꯏ ꯃꯄꯥꯁꯤꯅ ꯑꯃꯅꯅꯦ ꯍꯤ ꯍꯥꯏꯁꯦ ꯀꯣꯜꯂꯁꯤ ꯃꯅꯤꯡ ꯄꯥꯡꯕꯗꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯁꯃꯨ ꯃꯥꯏ ꯑꯣꯟꯖꯔꯒ ꯇꯧꯋꯤ ꯉꯝꯖꯕ ꯃꯌꯥꯝꯁꯦ ꯀꯨꯛꯂꯥ ꯀꯔꯤ ꯀꯨꯁꯟꯖꯥꯁꯤꯅꯅꯦ ꯂꯩꯔꯝ ꯇꯔꯦ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯀꯠꯆꯔꯦ ꯈꯨꯃꯟꯁꯦ ꯆꯥ ꯊꯂꯛꯏ ꯂꯥꯏꯒꯤ ꯏꯁꯤꯡꯁꯤꯡ ꯂꯥꯏꯒꯤ ꯏꯁꯤꯡꯁꯤꯡ ꯃꯆꯥꯁꯤꯡ ꯁꯃꯨꯁꯥꯡꯁꯤ ꯁꯦꯡꯇꯣꯛꯆꯔꯦ ꯃꯆꯥ ꯑꯃꯅ ꯁꯤꯡ ꯑꯃꯅ ꯃꯊꯧ ꯄꯣꯛꯅ ꯂꯩꯃꯥꯡ ꯍꯤ ꯍꯥꯏꯁꯤꯅꯕꯤꯌꯣꯅ ꯈꯨꯃꯟ ꯊꯂꯥꯏꯒꯤꯅ ꯃꯣꯏꯒꯤꯅ ꯊꯕꯛ ꯇꯧꯖ ꯇꯔꯥ ꯂꯣꯟꯅ ꯆꯠꯆꯔꯦ ꯀꯌꯥ ꯊꯥꯗ ꯍꯩꯔꯥꯡ ꯂꯧꯈꯣꯛ ꯉꯥꯏꯖꯕ ꯂꯩꯔꯥꯡ ꯂꯧꯈꯣꯛ ꯉꯥꯏꯕꯕꯨ ꯍꯩꯔꯥꯡ ꯀꯠꯇꯝ ꯉꯥꯏꯅ ꯀꯠꯇꯝꯖꯔꯦ ꯀꯠꯇꯤ ꯉꯥꯏꯅꯤꯡꯉꯤ ꯅꯃꯣ ꯃꯣꯏꯒꯤ ꯁꯃꯣ ꯆꯥꯕ ꯌꯦꯠ ꯄꯤꯔꯥꯡ ꯍꯩꯔꯥꯡ ꯂꯧꯈꯣꯛ ꯉꯥꯏꯖꯕ ꯑꯣꯏꯅ ꯍꯩꯔꯥꯡ ꯀꯠꯇꯝꯖꯈꯤꯕꯗꯣ ꯅꯃꯣꯒꯤ ꯑꯣꯏ ꯆꯃꯣꯏꯒꯤ ꯆꯤꯡꯈꯠꯄ ꯄꯤꯔꯥꯡ ꯂꯩꯔꯥꯡ ꯂꯩꯈꯣꯛ ꯉꯥꯏꯖꯕ ꯂꯩꯔꯥꯡ ꯁꯤꯡꯖꯔꯒ ꯂꯩꯔꯥꯡ ꯀꯠꯇꯝꯖꯔꯦ ꯈꯨꯃꯟꯁꯦ ꯆꯥ ꯊꯂꯛꯏ ꯂꯥꯏꯒꯤ ꯏꯁꯤꯡꯁꯤ ꯂꯥꯏꯒꯤ ꯏꯁꯤꯡ ꯁꯤꯟꯅꯕꯤꯔꯣꯏꯗꯅ ꯈꯨꯃꯟ ꯊꯂꯥꯏꯒꯤ ꯂꯥꯏꯒꯤ ꯏꯁꯤꯡ ꯍꯤ ꯍꯥꯏꯁꯤꯅꯕꯤꯌꯨ ꯍꯥꯏꯒꯠꯀꯣ ꯑꯗꯒꯤ ꯆꯥꯟꯗꯤꯗꯨ ꯄꯥꯏꯌꯨ ꯂꯤꯛꯂꯤꯗꯨꯒ ꯄꯥꯏꯌꯨ ꯇꯞꯅ ꯀꯨꯝꯊ ꯆꯥꯟꯗꯤꯗꯣ ꯇꯞꯅ ꯀꯠꯂꯨ 이쪽으로 이거 서울로 가고 서울 걸로 걸로 야야 너 따라 기천자는 산악권에 루파권에 경제를 그만 살아기 위해 지나기로 힘들어 아주 그것도 완전 이해나 하죠 아주 기땅 너 아주 기땅 마밍기 시골랑 거는 야마 마밍기 꼭 그렇다 아래 아무 세 lâu là sẽ bên mại là có qua cái gì rồi bây giờ là con của bác khách cô đó là gì cái lên cái chúng tôi chơi lên là cái này chúng ta mới có chơi gì anh đi đi đâu mong thầm được phải được số mai nữa nè xong ta hay có được năm giờ rồi cứ được rồi đó yên là phải xong ta hay họ ở vào lòng đông
ꯁꯣꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ ꯑꯣ ꯌꯦꯠ ꯍꯥꯏꯌꯣ ꯍꯥꯏꯕ ꯑꯗꯣ ꯅꯝꯊꯔꯣ ꯃꯤꯅ ꯏꯁꯤꯡ ꯁꯣꯛꯄꯁꯦ ꯑꯗꯨꯃꯥꯏꯅ ꯕꯨꯔꯨꯕꯨꯛ ꯁꯧꯒꯗꯕ ꯄꯤꯀꯤꯅꯤꯛꯒꯨꯝꯕ ꯆꯠꯂꯒꯅꯦ ꯏꯁꯤꯡ ꯋꯥꯠꯂ ꯁꯣꯛꯄꯗ ꯀꯔꯤꯒꯨꯝꯕ ꯆꯪꯉꯔꯣꯏ ꯀꯥꯝꯊꯣꯛꯄꯁꯤꯅ ꯑꯩ ꯆꯍꯤ 2ꯒꯅꯦ ꯊꯥ 9 ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯂꯩ ꯂꯝꯐꯦꯟꯒꯤ ꯗꯥꯛꯇꯔꯒ ꯁꯥꯄꯣꯠꯁꯤꯗ ꯇꯣꯂꯣꯞ ꯂꯨꯄꯥ 8 ꯑꯍꯨꯝꯂꯛ ꯈꯖꯤꯛ ꯍꯥꯏꯖꯔꯝ ꯑꯁ ꯂꯝꯐꯦꯟꯁꯦ ꯂꯪꯖꯥꯅꯅꯦ ꯑꯉꯛꯄꯅꯤꯗ ꯃꯈꯨꯝ ꯈꯨꯝꯖꯜꯂꯨ ꯁꯤꯁꯦ ꯏꯔꯨꯖꯕꯗ ꯈꯔ ꯍꯥꯞꯄ ꯆꯪꯉꯁꯤ ꯈꯔ ꯁꯤꯁꯦ ꯅꯥꯟꯊꯣꯛꯄ ꯃꯁꯥ ꯃꯎ ꯊꯣꯛꯄꯅ ꯑꯁꯣꯝꯗ ꯊꯣꯛꯀꯗꯧꯕ ꯑꯁꯨꯝ ꯆꯠꯀꯗꯕ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯊꯣꯛꯀꯗꯣꯏꯅꯤ ꯍꯥꯏꯕ ꯉꯁꯥꯏ ꯁꯣꯝ ꯆꯪꯉꯛꯄꯗꯣ ꯑꯗꯨ ꯂꯥꯁꯇ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯁꯣꯝ ꯆꯪꯉꯛꯑꯒ ꯂꯣꯏꯅ ꯀꯔꯤꯒꯤ ꯂꯥꯏꯇꯩ ꯈꯨꯟꯕ ꯏꯁꯤꯡ ꯀꯠꯂꯒ ꯆꯥꯕ ꯆꯠꯄ ꯂꯣꯏ ꯆꯠꯄ ꯌꯥꯏꯀꯣ ꯍꯧꯔꯦꯟ ꯑꯔꯣꯏꯕꯗ ꯁꯣꯝ ꯊꯣꯛꯈꯤꯕ ꯑꯃꯨꯛꯇꯁꯨ ꯀꯣꯏꯕ ꯀꯥꯡꯕꯨ ꯁꯤꯅꯤ ꯏꯕꯣꯒꯤ ꯑꯁꯦꯡꯕ ꯀꯩꯅꯣꯗꯤ ꯑꯩ ꯃꯩ ꯃꯨꯊꯠꯂꯝꯃꯕ ꯃꯅꯨꯡꯒꯤꯗꯨꯗ ꯄꯩꯁꯥꯗꯣ ꯂꯥꯏꯒꯤꯗ ꯏꯟꯁꯤꯜꯂꯝꯃꯣ ꯅꯪ ꯍꯧꯖꯤꯛ ꯁꯤ ꯂꯥꯏꯒꯤꯗ ꯀꯠꯄꯗꯣ ꯊꯝꯃꯝꯃꯣ ꯄꯣꯠꯇꯣ ꯀꯩꯅꯣꯒꯤ ꯏꯁꯤꯡ ꯁꯣꯛꯑꯝꯗꯥꯏꯗ ꯂꯥꯏꯗ ꯂꯨꯄꯥ 10 ꯀꯠꯄꯗꯣ ꯑꯥꯗ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯍꯥꯏꯕ ꯃꯥꯅ ꯄꯣꯔꯛꯑꯦ ꯑꯣ ꯄꯣꯔꯛꯑꯦ ꯏꯁꯤꯡꯗ ꯆꯥꯟꯗꯤ ꯀꯠꯂꯤꯗꯣ ꯑꯗꯨ ꯁꯅꯥ ꯀꯣꯟꯌꯥ ꯂꯨꯄꯥ ꯀꯨꯟꯅꯥꯏ ꯆꯟꯕ ꯑꯗꯨꯅ ꯂꯨꯄꯥ 10 ꯆꯞꯄꯤ ꯀꯠꯇꯥꯏꯅꯦ ꯑꯗꯨꯕꯨ ꯄꯄꯝꯅ ꯄꯨꯔꯛꯑꯦꯌꯦ ꯑꯣ ꯑꯩꯗꯤ ꯑꯩꯅ ꯀꯩꯅꯣꯒꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯍꯧꯔꯕꯅ ꯅꯣꯡ ꯇꯥꯔꯦ ꯑꯗꯨꯗꯒꯤꯅꯦ ꯅꯨꯡꯁꯤꯠ ꯃꯩ ꯌꯥꯝ ꯀꯠꯄꯗ ꯂꯨꯄꯥ ꯆꯥꯝꯃꯔꯤꯒ ꯆꯥꯛꯄ ꯅꯨꯃꯤꯠ ꯌꯥꯎꯏ ꯑꯣ ꯃꯩꯅ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯋꯥꯛꯆꯤꯡꯒꯤ ꯄꯨꯔꯅꯤꯃꯥꯗꯣ ꯃꯌꯥꯝꯗꯨꯅ ꯀꯠꯄꯅꯤꯅ ꯅꯨꯡꯁꯤꯠꯇꯨꯒ ꯀꯟꯗꯦ ꯑꯗꯨ ꯍꯦꯛꯇ ꯑꯃꯅ ꯑꯃ ꯅꯦꯠꯁꯟꯅꯗꯅꯕ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒꯤ ꯄꯥꯔꯤ ꯃꯣꯟꯗꯤ ꯂꯩꯔꯕꯣ ꯂꯩꯔꯦ ꯌꯥꯝ ꯐꯩ ꯂꯨꯅ ꯇꯧꯔꯣ ꯂꯨꯅ ꯇꯧꯔꯣ ꯂꯨꯅ ꯇꯧꯔꯣ ꯁꯤꯗꯒꯤꯅꯦ ꯎꯅꯥ ꯃꯆꯥ ꯑꯗꯨꯒꯅꯦ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯑꯣꯜꯂꯤ ꯁꯣꯝꯗ ꯑꯣꯜꯂꯣ ꯁꯣꯝꯗ ꯌꯥꯎꯔꯕ ꯃꯈꯥꯗ ꯈꯣꯏꯔꯝꯃꯣ ꯄꯥꯕꯨꯡꯗ ꯇꯞꯅ ꯍꯦ ꯂꯥꯛꯀꯣꯏ ꯂꯥꯔꯥ ꯅꯪꯒꯤ ꯅꯊꯛꯇꯅꯦ ꯒꯨꯔꯨꯅ ꯑꯁꯦꯡꯕ ꯑꯃꯥꯡꯕ ꯐꯠꯇꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯁꯤꯟꯊꯥ ꯄꯤꯕꯤꯌꯨ ꯉꯁꯤꯗꯒꯤ ꯃꯦꯠꯃꯟ ꯆꯂꯥꯏꯌꯨ ꯑꯗꯨꯃꯛ ꯅꯪꯅ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯜꯂꯒꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯐꯪꯗ ꯀꯦꯝꯅ ꯃꯥꯡꯕ ꯑꯣꯏꯔꯛꯄ ꯒꯨꯔꯨꯒꯤ ꯍꯥꯛꯇꯛꯇꯪ ꯈꯨꯔꯨꯝ ꯑꯗꯣ ꯁꯤꯅꯤ ꯈꯥꯡꯕ ꯏꯆꯥ ꯏꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯥꯏꯔꯛꯇꯅ ꯀꯅꯥꯎ ꯇꯤꯅꯥꯎ ꯇꯥꯅ ꯆꯒꯩ ꯂꯩꯒꯩꯇꯅ ꯌꯦꯡꯕ ꯑꯃ ꯃꯄꯨꯅ ꯄꯤꯕꯤꯌꯨ ꯄꯨꯟꯁꯤ ꯁꯤꯟꯊꯥꯗꯣ ꯃꯩꯊꯣꯏ ꯃꯤꯍꯦꯟ ꯆꯠꯇꯕ ꯄꯤꯅꯕꯤꯌꯨ ꯌꯥꯔꯦ ꯌꯥꯔꯦ ꯀꯥꯏꯗꯒꯤ